ꯃꯃꯥꯡꯉꯩꯒꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯊꯦꯝꯕꯨꯡ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯃꯕꯣꯛꯀ ꯃꯥꯒꯗ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯂꯩꯖꯕꯅꯤ꯫ ꯊꯦꯝꯕꯨꯡ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯕꯥꯁꯤ ꯈꯣꯡꯕ ꯌꯥꯝꯅ ꯍꯩ꯫ ꯃꯥꯅ ꯊꯕꯛ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯆꯤꯛꯄ ꯃꯐꯝꯗ ꯆꯠꯇꯨꯅ ꯍꯦꯛ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯂꯩ꯫ ꯅꯣꯡꯃ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯥꯛꯏ ꯃꯅꯥꯏ ꯃꯁꯤꯜꯁꯤꯡꯒ꯫ ꯃꯖꯥ ꯏꯕꯦꯝꯃ ꯌꯦꯡꯕꯤꯌꯨ, ꯑꯥꯗ ꯇꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯗꯨꯅ ꯕꯥꯁꯤ ꯈꯣꯡꯂꯤꯕꯁꯦ꯫ ꯃꯖꯥ ꯏꯕꯦꯝꯃꯅ ꯉꯔꯥꯡ ꯏꯅꯤꯡꯊꯧꯗ ꯕꯥꯁꯤ ꯈꯣꯡꯕ ꯑꯍꯩꯕ ꯃꯤꯑꯣꯏ ꯑꯃꯇ ꯊꯤꯕꯤꯌꯨ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯣ? ꯆꯦꯡꯂꯩ ꯎꯖꯥꯎ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯎꯔꯦ ꯃꯍꯥꯛꯁꯨ꯫ ꯂꯥꯞꯅ ꯇꯥꯔꯤꯕ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔꯅ ꯆꯦꯡꯂꯩꯒꯤ ꯊꯃꯣꯏ ꯑꯗꯨ ꯏꯪꯊꯍꯜꯂꯤ꯫ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯁꯦꯅꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯦꯅꯨ, ꯑꯩ ꯅꯨꯄꯥ ꯑꯁꯤꯒ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯎꯅꯕ ꯄꯥꯝꯃꯤ꯫ ꯋꯥꯔꯤ ꯈꯔ ꯑꯗꯨꯛ ꯁꯥꯅꯤꯡꯉꯤ꯫ ꯅꯪꯅꯅꯦ ꯌꯥꯔꯒꯗꯤ ꯆꯠꯂꯣ, ꯑꯝꯇ ꯅꯨꯄꯥꯁꯦ ꯑꯝꯇ ꯃꯐꯝꯁꯤꯗ ꯄꯨꯔꯛꯎ꯫ ꯅꯪꯅ ꯆꯠꯄꯗ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯄꯨꯖꯈ꯭ꯔꯣ꯫ ꯅꯇꯣꯝꯇ ꯆꯠꯄꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯥꯔꯅꯤꯗ ꯃꯖꯥ ꯏꯕꯦꯝꯃ, ꯑꯩꯍꯥꯛ ꯏꯇꯣꯝꯇ ꯆꯠꯇꯨꯅ ꯊꯝꯕ ꯅꯨꯄꯥꯁꯦ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯅꯥꯛꯁꯤꯗ ꯄꯨꯗꯨꯅ ꯍꯦꯛꯇ ꯂꯥꯛꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯆꯥꯟꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯦꯡꯂꯩ ꯑꯆꯥꯟꯕꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯑꯩꯅ ꯇꯝꯕ ꯅꯨꯄꯥ ꯁꯛꯈꯪꯗꯕ ꯑꯁꯤꯅ ꯈꯣꯡꯕ ꯕꯥꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯊꯃꯣꯏ ꯑꯁꯤꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯍꯩꯃꯥ, ꯑꯆꯥꯟꯕꯤꯁꯦ ꯇꯝꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯦꯅꯦꯍꯦ꯫ ꯅꯨꯄꯥ ꯑꯁꯤꯁꯨ ꯕꯥꯁꯤ ꯈꯣꯡꯕ ꯂꯦꯞꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯆꯥꯟꯕꯤ ꯑꯁꯤ ꯅꯨꯄꯥꯁꯦ ꯄꯨꯗꯨꯅ ꯂꯥꯛꯏꯁꯤꯕꯣ? ꯅꯨꯄꯥꯁꯦ ꯐꯝꯗꯨꯅ ꯑꯃꯨꯛ ꯕꯥꯁꯤ ꯈꯣꯡꯈ꯭ꯔꯦꯅꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯀꯩꯅꯣ? ꯇꯝꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯅꯦ ꯁꯤꯗꯤ꯫ ꯑꯆꯥꯟꯕꯤ ꯃꯖꯥ ꯏꯕꯦꯝꯃ ꯆꯦꯡꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯇꯝꯕ ꯅꯨꯄꯥꯁꯦ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯐꯅ ꯐꯖꯅꯗꯤ ꯍꯥꯏꯖꯕꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯧꯔꯒ ꯆꯠꯀꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯃꯍꯥꯛꯅ ꯎꯁꯤꯠꯇꯕꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯈꯪꯂꯦ꯫ ꯁꯦꯅꯨ, ꯆꯠꯁꯤ ꯇꯝꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ꯫ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯆꯠꯀꯦ ꯍꯟꯗꯛꯇꯤ꯫ ꯊꯦꯝꯕꯨꯡ ꯃꯖꯥ ꯏꯕꯦꯝꯃ ꯆꯦꯡꯂꯩ ꯃꯁꯥꯃꯛ ꯌꯥꯎꯅ ꯂꯥꯛꯄꯁꯤꯗ ꯈꯜꯂꯤ, ꯀꯔꯤ ꯊꯣꯛꯑꯒꯕ ꯊꯦꯝꯕꯨꯡꯉꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ? ꯆꯦꯡꯂꯩꯅ ꯈꯔ ꯅꯛꯁꯤꯜꯂꯛꯄꯒ ꯊꯦꯝꯕꯨꯡ ꯅꯣꯂꯨꯛꯅ, ꯁꯅꯥ ꯏꯕꯦꯝꯃꯅ ꯑꯩꯕꯨ ꯋꯥꯔꯤ ꯁꯥꯅꯤꯡꯉꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯔꯝꯕ ꯑꯔꯨꯕ ꯋꯥꯐꯝ ꯂꯩꯔꯕꯒꯦ? ꯆꯦꯡꯂꯩ ꯊꯦꯝꯕꯨꯡꯒꯤ ꯃꯁꯛ ꯑꯗꯨ ꯍꯦꯛ ꯎꯕꯗꯗꯤ ꯃꯁꯥꯗꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯉꯣꯜꯒꯤ ꯊꯃꯣꯏ ꯑꯁꯤ ꯊꯦꯝꯕꯨꯡꯅ ꯎꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯗꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗꯦ꯫ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯦꯡꯂꯩꯗꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯀꯤ ꯃꯤꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯕꯤꯕꯒꯦ? ꯅꯍꯥꯛꯅ ꯈꯣꯡꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯇꯥꯕꯗ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯦ ꯄꯨꯡꯏꯪ ꯍꯦꯛ ꯏꯪꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯁꯅꯥ ꯏꯕꯦꯝꯃ, ꯑꯩꯍꯥꯛꯀꯤ ꯃꯤꯡꯂꯦꯟꯗꯤ ꯊꯦꯝꯕꯨꯡ ꯍꯥꯏꯅ ꯀꯧꯖꯩ꯫ ꯂꯩꯐꯝꯅ ꯈꯨꯟꯊꯛ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯕꯣꯛꯀ ꯑꯩꯒꯗ ꯂꯩꯖꯕꯅꯤ꯫ ꯂꯥꯏꯔꯕ ꯂꯝꯖꯥ ꯃꯆꯥꯅꯤ ꯑꯩꯗꯤ꯫ ꯉꯁꯥꯏ ꯁꯅꯥ ꯏꯕꯦꯝꯃꯅ ꯀꯧꯕꯤꯕ ꯃꯇꯝꯗ ꯑꯩꯅ ꯂꯥꯛꯇꯦ ꯍꯥꯏꯅ ꯁꯥꯎꯕꯤꯕ ꯇꯧꯕꯤꯒꯅꯨ꯫ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯩꯅ ꯉꯥꯛꯅ ꯆꯠꯆꯕꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯅꯪꯅ ꯉꯥꯛꯅ ꯆꯠꯂꯤꯕꯗꯨꯕꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯝꯅ ꯑꯀꯥꯏꯕ ꯋꯥꯐꯝ ꯑꯣꯏꯒꯗ꯭ꯔꯅꯦ? ꯍꯣꯏ, ꯍꯥꯏꯕꯕꯨꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ꯫ ꯆꯦꯡꯂꯩ ꯊꯦꯝꯕꯨꯡꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯣ ꯑꯩꯉꯣꯟꯗꯩꯗꯤ ꯅꯍꯥꯛꯅ ꯆꯍꯤ ꯈꯔ ꯍꯟꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯤꯡꯒꯧꯁꯦ ꯑꯩꯍꯥꯛꯅ ꯑꯁꯨꯝ ꯇꯥ ꯊꯦꯝꯕꯨꯡ ꯍꯥꯏꯅ ꯀꯧꯖꯒꯦ꯫ ꯑꯩꯅ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛꯇ ꯇꯥ ꯊꯦꯝꯕꯨꯡꯕꯨ ꯀꯧꯖꯕꯅꯤ꯫ ꯇꯥ ꯊꯦꯝꯕꯨꯡꯁꯦ ꯕꯥꯁꯤ ꯈꯣꯡꯕ ꯌꯥꯝꯅ ꯍꯩ꯫ ꯑꯩꯅ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛ ꯑꯃ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯁꯨ ꯑꯃꯨꯛꯇ ꯕꯥꯁꯤ ꯈꯣꯡꯕ ꯇꯝꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯌꯥꯕꯤꯔꯣꯏꯗ꯭ꯔꯣ ꯁꯤꯁꯨ? ꯑꯩ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ꯫ ꯊꯦꯝꯕꯨꯡ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩ꯫ ꯐꯔꯦ ꯁꯅꯥ ꯏꯕꯦꯝꯃ, ꯑꯩꯍꯥꯛ ꯌꯨꯝ ꯐꯥꯎꯕꯗ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯩꯒꯤ ꯑꯕꯣꯛꯇ ꯋꯥꯐꯝ ꯑꯁꯤ ꯍꯪꯗꯨꯅ ꯑꯌꯥꯕꯗꯣ ꯂꯧꯖꯔꯨꯈꯤꯒꯦ꯫ ꯑꯕꯣꯛꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩꯍꯥꯛ ꯃꯟꯇꯤꯛꯅꯖꯔꯣꯏ꯫ ꯀꯔꯤꯃꯇ ꯂꯧꯗꯅ ꯑꯗꯨꯃꯛ ꯕꯥꯁꯤ ꯈꯣꯡꯕ ꯇꯝꯖꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ꯫ ꯑꯕꯣꯛꯅ ꯀꯔꯤꯒꯨꯝꯕ ꯌꯥꯕꯤꯔꯛꯂꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯦ ꯑꯕꯣꯛꯅ ꯌꯥꯕꯤꯗ꯭ꯔꯕꯗꯤ
Ngasigi pungjasimaktada hayeng mafam asida laktuna aibu lakpa ngaibiramo. Ase hairamlaga chenglai manai masalsing aduga chatkirami. Thembung sumayum makai tamna laklami. Thembung mabok pisak yena kharomda singkhaiduna lairami. Thembung jensinduna. Aba, kaigino singkhari dubo. Aina sungkhaiba yarasida. Akhoi aboksi baba. Aina sungarang mayam ama khairaga thamise. Asi oina sizinaba yadraba abo. Si mayamsina aina halaga adum khaira lori. Abo, wana naba karigi amuk tawrinoba. Yamdeda, masi khakta tawbasibu. Kaisu tawroina tawbani. Waroi. Ado yengoi. Nangbu kaidoba yawgi. Ngasaidagi chakhibabu hojikta halaibasibo. Abo, ai kainom haigeni. Hayuni. Abo, atai wana deda. Ngasai sana ibema chenglaido thengnei. Mahagna aingoda wafam ama hairami. Ado abungna yabiradi ai hayingse konungda chatpa tari. Yadragana kaidawraba. Nate nangbu mana kari haira amino. Nate. Abokta sengna mukta hayuni nangbo. Abo, pakhatkano kaisu akaiba wa haiba nati. Aina ngasai basi khongduna leiringai. Mahak laktuna aingonda asumna hairami. Thembung chenglai na hairamba pumna mamabo pisak taloina tamlami. Pisak munna khalaga hairai. Aikhoidi leita lairaba miyoini. Mana hairiba wafam adugi wado. Aikhoida kaisu akaiba oide. Nangu chatpa tali hairiro. Adubune nang cheksil. Makhoidi angama thawni ko. Phare abok ai hayang ayo anganbada chatnanaba tawragi. Ado aba ngasidi kai jang thongdoino. Khangdre achamba insang ama thongba natana karibu thonguni haibagi. Asomdana konung manungdari chenglai harauna mama Maharani laimada warol pumba tamlame. Maharani laimasu machagi apamba aduda ayetpa karisu piramde. Mathangi numitki ayuk anganba adu thembung sana thongda lairari. Mabu changba yananaba thongakpa singa hainari. Tanja aduda chenglai manai achan bithoraktuna thembungbu pusinki. Chenglai na ningthina haikol semduna thamliba mafam aduda thembungbu puduna changlai. Chenglai hana ngaiduna lairami. Thembung chenglai gi ngasigi masak asi uba matamda thamoida thuklawba mafauki. Chenglai ingna lemje khusem yawda ningthizai. Rasi laiba minok ama noktuna haireklami. Chango asida phamu. Aidi ngasai ngaiduna lairabani. Laaroidra hainasu khaluri. Lakpibagidamagta adombu hainingai leitana chenglai aihakna thagatpa phongdokjari. Thembung phamnaba lairiba adomna changsinduna phami aduga chenglai da yengduna asumna haireklami. Sanaibema aduri haurasira. Asi hairaga magi basidu puthorai chenglai no fet tawraga. Ngaikhu se nangi basido adum thamjilo. Aigi basi ani lei sida oina tambi. Ngaihak pangkhong khongbagi aisu hai. Ada surtana khongdokpa nushina khongbadi haitaba. Thembungna basi adu lauraga haifet yengi. Aduga chenglai da asumna hairai. Se khutuna sumaina pai. Adugane khusuduna sumaina khongba matamdane. Isada suramaga loinana khonggadaba. Thembungna chenglai da ningthina taklami chenglai su pukning changna tari. Chenglai mama Maharani laima makhoina lairiba adomda laklami. Maharani laima lakpa ubada phamlambadagi haugatuna nolukna hairai. Ima Maharani. Mara, icha chenglai boba sikhungba tambiriba nupa macha haibada. Ahoy, mani. Naming kari kauge nangbo. Nangi ima baba amadi nangi ichilinaw singi mamingna kari kauba. Thembung ngaihakti mikup khara tumin lai. Tapna amu hairai. Aigi imagi maming thoinu kau. Babagina thoiba. Aigi ichilinaw kana sulaite. Ai khaktani. Aboki mamingna bisak. Aigi mingna Thembung. Kari. Nangi imagi ming thoinu. Aduga nangi babagi mingna thoiba. Nangi aboki mamingna bisak. Ngaiko. Ai wa amata hangi. Nang sengnadi khumauko. Yengoi. Nahak sita sengnama makhoigi macha masurani. Hoi, mani, kaidoba yaurage. Kaisu tawba nateda. Maharani laima Thembungda muna yenglamnaga chatki. Chenglai no fet tawna hairai. Kaidaurage nangna amuk tumina lairade. Nang halage hairo. Thembungda sengna mayumda haningle aduna haireklami. Hoi, ai yumda halage. Ado hayengana amuk laage. Ai thindoke. Yaranida sanaibema adumuk lebihawro. Thembungdo mayumlamda halaklami. Chenglai basi makhatana khongba tamni. Thembungna
ꯇꯥꯛꯂꯝꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯍꯩꯔꯕꯅꯤ꯫ ꯁꯨꯔꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛ ꯊꯣꯛꯏ꯫ ꯂꯩꯃ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯆꯦꯡꯂꯩꯗ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦꯀꯣ꯫ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯈꯔ ꯇꯧꯔꯦ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ?" ꯆꯦꯡꯂꯩ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯗ꯭ꯔꯗꯨꯅ ꯍꯪꯂꯛꯏ, "ꯏꯃꯥ, ꯅꯆꯥꯅ ꯀꯔꯤ ꯀꯔꯝꯕ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯇꯧꯔꯒꯦ? ꯅꯆꯥꯗꯤ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ꯫ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯕꯤꯌꯨ꯫ ꯅꯆꯥ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯣꯏꯒꯦ." ꯃꯍꯥꯔꯥꯅꯤ ꯂꯩꯃꯗꯨ ꯇꯞꯅ ꯀꯅꯥ ꯇꯥꯍꯟꯗꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯦꯡꯉꯣꯏ, ꯊꯦꯝꯕꯨꯡ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯅꯤꯅꯦ ꯅꯪꯕꯨ꯫ ꯑꯗꯨꯅ ꯃꯆꯥ ꯑꯁꯦ ꯐꯔꯝꯃꯣ꯫ ꯅꯪ ꯃꯥꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕꯁꯦ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯅꯄꯥꯕꯨꯡ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯣꯏꯈꯤꯅꯤ꯫ ꯌꯦꯡꯉꯣꯏ, ꯅꯄꯥꯕꯨꯡꯅ ꯈꯪꯂꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯊꯦꯝꯕꯨꯡꯗꯒꯤ ꯂꯥꯞꯅ ꯂꯩꯖꯧ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇꯒꯤ ꯍꯩꯔꯕ ꯕꯥꯁꯤ ꯈꯣꯡꯕ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯀꯧꯗꯨꯅ ꯏꯆꯥꯅ ꯇꯝꯅꯤꯡꯕ ꯃꯑꯣꯡꯗ ꯇꯝꯃꯨ꯫ ꯅꯠꯇꯦ, ꯍꯩꯁꯨ ꯍꯩꯇꯕ ꯀꯕꯛ ꯀꯕꯛ ꯈꯣꯡꯕ ꯃꯥꯅ ꯏꯆꯥꯒꯤ ꯕꯥꯁꯤ ꯈꯣꯡꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯍꯩ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯃꯤꯡꯆꯠꯀꯤ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯛ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯆꯦꯡꯂꯩ ꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯏꯃꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯍꯌꯦꯡ ꯃꯥꯅ ꯂꯥꯛꯄꯗ ꯐꯖꯅ ꯍꯥꯏꯗꯣꯛꯈꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯂꯩꯃꯗꯨ ꯆꯠꯈꯤ꯫ ꯆꯦꯡꯂꯩ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯊꯥꯖꯕ ꯋꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯦꯝꯕꯨꯡꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯇꯅꯕꯁꯨ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯆꯦꯡꯂꯩ ꯇꯁꯦꯡꯅ ꯕꯥꯁꯤ ꯈꯣꯡꯕ ꯇꯝꯕ ꯑꯁꯤ ꯊꯦꯝꯕꯨꯡ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯇꯝꯕ ꯄꯥꯝꯂꯝꯗꯦ꯫ ꯁꯣꯝꯗ ꯊꯦꯝꯕꯨꯡ ꯍꯜꯂꯛꯄꯗ ꯃꯕꯣꯛ ꯄꯤꯁꯛꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯂꯥꯛꯄ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ." ꯑꯕꯣꯛꯇꯤ ꯄꯥꯈꯠꯂꯨꯔꯦꯗꯅ꯫ "ꯀꯩꯒꯤꯅꯣ ꯑꯕꯣꯛꯅ ꯄꯥꯈꯠꯂꯤꯕꯗꯤ? ꯑꯩ ꯑꯗꯨꯝ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯧ ꯂꯩꯔꯁꯤꯕꯨ?" "ꯍꯩ, ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ꯫ ꯑꯕꯣꯛꯅꯅꯦ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯋꯥꯅꯤꯅꯦ ꯅꯪꯕꯨ." "ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯕꯣꯛ? ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯑꯕꯣꯛꯅ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯕꯣꯛꯇ ꯍꯪꯉꯛꯀꯅꯨꯀꯣ." ꯊꯦꯝꯕꯨꯡ ꯃꯁꯥꯗ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯏ, ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯍꯥꯏꯗꯣꯛꯂꯔꯣꯏ ꯈꯪꯂꯗꯨꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯕꯣꯛꯅ ꯍꯤꯗꯥꯛ ꯍꯥꯜꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯤꯁꯛ ꯍꯤꯗꯥꯛ ꯑꯗꯨ ꯍꯥꯟꯕ ꯂꯣꯏꯔꯒ ꯑꯃꯨꯛꯇꯪ ꯆꯤꯡꯈꯠꯂꯒ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯇꯞꯅ ꯅꯨꯡꯁꯤꯅ ꯃꯁꯨ ꯅꯨꯄꯥ ꯊꯦꯝꯕꯨꯡꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯉꯁꯤ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯕꯥꯁꯤ ꯈꯣꯡꯕ ꯇꯝꯕꯤꯕ ꯆꯠꯂꯨꯕꯗꯣ ꯀꯝꯗꯧꯔꯦ? ꯃꯥꯗꯤ ꯍꯩꯔꯕ꯭ꯔꯣ? ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤ ꯎꯔꯛꯄ꯭ꯔꯥ? ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯏ? ꯑꯕꯣꯛꯇ ꯁꯦꯡꯅ ꯇꯝꯃꯨ, ꯑꯕꯣꯛ ꯇꯥꯒꯦꯅꯦ." "ꯑꯕꯣꯛ, ꯁꯅꯥ ꯏꯕꯦꯝꯃ ꯆꯦꯡꯂꯩꯗꯤ ꯈꯖꯤꯛꯈꯛ ꯇꯥꯛꯄꯗ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯩꯖꯤꯜꯂꯛꯑꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯑꯩ ꯋꯥ ꯑꯃ ꯇꯝꯕꯤꯒꯦ꯫ ꯉꯁꯥꯏ ꯃꯍꯥꯔꯥꯅꯤꯗꯨ ꯂꯥꯛꯏ꯫ ꯃꯥꯅ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯒꯤ ꯃꯤꯡꯒ ꯀꯣꯟꯅꯅ ꯍꯪꯂꯛꯏ꯫ ꯑꯩꯁꯨ ꯂꯣꯏꯅ ꯍꯥꯏ꯫ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯑꯕꯣꯛꯀꯤ ꯃꯤꯡ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯗꯣ ꯀꯩꯅꯣꯝꯃ ꯋꯥꯈꯜꯗ ꯈꯟꯕꯒꯨꯝꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯌꯥꯗꯤ ꯍꯩꯅꯗꯅ ꯂꯩꯕꯅꯤ꯫ ꯇꯟꯖꯥ ꯆꯥꯅ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥ ꯏꯕꯦꯝꯃ ꯆꯦꯡꯂꯩꯅ ꯌꯨꯝꯗ ꯍꯟꯅꯤꯡꯂꯕ꯭ꯔꯥꯅ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯍꯜꯂꯒꯦ ꯍꯥꯏꯅ ꯍꯜꯂꯛꯑꯕꯅꯤ꯫ ꯑꯕꯣꯛ, ꯑꯩꯗꯤ ꯃꯈꯥ ꯇꯥꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯠꯅꯤꯡꯗ꯭ꯔꯦꯗ꯫ ꯑꯗꯣ ꯆꯠꯂꯨꯗ꯭ꯔꯒꯗꯤ ꯁꯅꯥ ꯏꯕꯦꯝꯃꯅ ꯑꯩꯕꯨ ꯑꯃꯨꯛ..." ꯃꯁꯨ ꯅꯨꯄꯥ ꯊꯦꯝꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯔꯨꯔꯒ ꯄꯤꯁꯛ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯍꯪꯂꯛꯏ, "ꯀꯔꯤ? ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯝꯂꯦ ꯍꯥꯏꯕ?" "ꯍꯣꯏ ꯑꯕꯣꯛ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯕꯨ ꯄꯥꯈꯠꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯔꯒꯦꯕ? ꯑꯕꯣꯛ, ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯈꯪꯕ꯭ꯔꯣ?" "ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯪꯉꯛꯀꯅꯨ꯫ ꯑꯕꯣꯛꯅꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯃꯤ." "ꯐꯔꯦ ꯑꯕꯣꯛ, ꯑꯗꯨꯗꯤ ꯑꯩ ꯑꯋꯥꯡꯒꯤ ꯃꯅꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯉꯥꯏꯍꯥꯛ, ꯀꯨꯏꯔꯛꯑꯣꯏ." "ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯆꯠꯈꯤꯅꯨꯀꯣ." "ꯍꯣꯏ ꯑꯕꯣꯛ." ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯡꯒꯤ ꯑꯄꯥꯛꯄ ꯑꯗꯨꯗ ꯁꯥꯟꯅꯔꯤ꯫ ꯊꯦꯝꯕꯨꯡ ꯃꯅꯤꯕꯨ ꯀꯧꯔꯤ꯫ ꯃꯅꯤꯁꯨ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯊꯦꯝꯕꯨꯡꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯍꯥꯏꯔꯕꯗꯤ ꯃꯅꯤ ꯑꯁꯤꯅꯤ꯫ "ꯃꯔꯨꯞ ꯃꯅꯤ, ꯑꯩꯁꯦ ꯑꯕꯣꯛꯀꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦ꯫ ꯑꯗꯣ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯁꯦ, ꯑꯩ ꯑꯐꯕ ꯑꯃ ꯁꯤꯜꯂꯛꯑꯒꯦ." "ꯉꯥꯏꯈꯣꯗ ꯑꯗꯣ, ꯑꯩꯅ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃꯕꯨꯗꯤ ꯂꯩ꯫ ꯃꯍꯥꯛꯇꯣ ꯍꯤꯂꯣꯏ ꯑꯇꯣꯝꯕꯤꯒꯨꯝꯅ ꯅꯤꯡꯊꯤꯖꯩ." "ꯀꯅꯥꯅꯣꯅꯦ ꯍꯤꯂꯣꯏꯒꯨꯝꯕꯤ ꯅꯨꯖꯥꯗꯨꯕꯣ? ꯑꯩꯕꯨ ꯈꯪꯕ ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯀꯣꯟꯅ ꯈꯪꯉꯣꯗ꯫ ꯑꯗꯣ ꯌꯦꯡꯉꯣꯏ, ꯍꯌꯦꯡꯁꯦ ꯀꯥꯡꯖꯩ ꯄꯨꯡꯗ ꯃꯨꯛꯅꯥ ꯁꯥꯟꯅꯅꯤ ꯍꯥꯏꯔꯤ, ꯌꯦꯡꯉꯨꯁꯤ." "ꯌꯥꯏ, ꯌꯦꯡꯉꯨꯁꯤ꯫ ꯑꯗꯣ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ, ꯑꯕꯣꯛ ꯃꯊꯟꯇ ꯂꯩꯍꯧꯕꯅꯤ꯫ ꯁꯟꯁꯨ ꯀꯥꯔꯛꯑꯝꯈꯤꯔꯣꯏ꯫ ꯑꯩ ꯑꯃꯨꯛꯇ ꯁꯟ ꯃꯃꯥ ꯃꯆꯥꯗꯣ ꯂꯧꯁꯤꯜꯂꯨꯈꯤꯒꯦ." "ꯍꯩꯃꯥ,
ꯉꯥꯏꯈꯣꯅꯦ ꯁꯟ ꯂꯧꯁꯤꯟꯕ ꯆꯠꯄꯗꯣ ꯆꯠꯃꯤꯟꯅꯁꯤ ꯑꯩꯒꯤꯁꯨ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯃꯈꯣꯏ ꯑꯅꯤ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯊꯦꯝꯕꯨꯡ ꯇꯟꯅ ꯇꯟꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯣꯅꯨꯡ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯂꯝꯕꯤꯗꯅꯤ ꯆꯦꯡꯂꯩꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯑꯗꯣ ꯊꯦꯝꯕꯨꯡ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡ ꯑꯆꯥꯟꯕꯤ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯑꯆꯥꯟꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯅꯥꯏꯕꯦꯝꯃ ꯆꯦꯡꯂꯩꯅ ꯅꯍꯥꯛꯄꯨ ꯑꯁꯣꯝꯒꯤ ꯂꯝꯕꯤꯁꯤꯗ ꯉꯁꯥꯏꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯇꯝꯂꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ ꯊꯦꯝꯕꯨꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯐꯔꯦ ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦ ꯑꯩꯁꯨ ꯀꯣꯅꯨꯡꯗ ꯆꯪꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯑꯁꯨꯝꯅ ꯑꯆꯤꯛꯄ ꯃꯐꯝꯗ ꯐꯝꯗꯨꯅ ꯂꯩꯕꯁꯦ ꯃꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯝꯖꯩꯗ ꯃꯍꯥꯔꯥꯅꯤ ꯂꯩꯃꯒꯤ ꯋꯥꯉꯥꯡ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯁꯅꯥꯏꯕꯦꯝꯃ ꯆꯦꯡꯂꯩꯅ ꯂꯩꯔꯤꯕꯁꯤꯗ ꯆꯠꯂꯁꯤ ꯑꯆꯥꯟꯕꯤꯒ ꯊꯦꯝꯕꯨꯡꯒ ꯂꯥꯛꯄ ꯎꯕꯗ ꯆꯦꯡꯂꯩ ꯍꯔꯥꯎꯅ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ इचिक चिकना तमसे चेंगलई थेंबुंगदा लुराकना येंगलई मोमो नोकना ngasiदी yam tana lakpa malida kaisu tawdeda hawrasira ngaikhoda ngasidi nanga aiga wari khara sanasi ai nanga wari khara sanaba pami ado nangna su sengna khumakpa mathau tai aina hairi singse nangna aingonda lana khanbadi tawgonu ko kaisu khandida sanai pe mana hainingdeba wa ado makchingnaba leitana haibi थेंबुंगी वाहै असida चेंगलै मागी रासि लैबा मिनोक अदु नोक्लै थेंबुंगदी हंकटना येंगलक्ते नुपीदा मिचानना येंगबुसु महाक हैनारमदे अदुना ममाय अदु नाकल अमरोमदा ओंथोक्लगा लै चेंगलैदी थेंबुंगदा ममित कुप्तना येंगजै चेंगलैना थेंबुंगबु अहानबा उखिबा मिकुब अदुदा अपाम नुसिबगी वाखल थमोइदा फावख्रबनी सेनु अचानबी नाहक कोनुंग फावबा चटपिरुखिगेरा इमा महारानीना एबो थिरमबा थोक्लबदि अयहाक मफम असिदा लै आई हला अनि हाइना तंबिरम इमादा साउदनबा खरा हाइबिरम अदुगा आइगी नाकता अमुक लाकबि फगनी मजाय बेमा चेंगलै मोमो नोकने येंगलै थेंबुंगदा दा थेंबोंग अखोइगी इमाना वफम खरा आइंगोंदा हाइ अदो सोमगी इबोकनदी करिसु हाइदब्रा आइंगोंददी अबोकना करिसु हाइदेना ओ लानदी खनबिगन खंगनिंगदुना हंगजबन दा थेंबुंगी इमा बाबा मथौ करमना लेखिदबन आइंगोंदमता हाइबियु थेंबुंग चेंगलैदा फलब येंगलै खंगनिंगदुना हंगजबनी आइना खंगबदा याम काइरद्रा अकाइबो ओइगदबो ओइरदी आइ हंगरोइगे अदुगी नतेदा आइगी इमागा बाबागसे आइना पिकलिंगैदगी लेखिदबनी हाइ बाबादो नखोइ कोनुंगी थोंगाकपा मियोइ ओइदुना लैरमे हाइ नोंगमो कोनुंगी इरांग अमा थोखिबा माले अदुदा लेखिदबनी हाइ बाबादि अदुगा इमाना बाबागी वखलदा दुम वादो मखा ताखिद्रे चेंगलै नोफेट तौरगा ओ अदुदी नंगी इमा बाबागी मिंग आइगी इमा बाबादा हाइबदा सोइदना खंगनिना खंगनि अदुबु थेंबोंग वा मखा तारखिद्रे चेंगलैसु चिंगना हंगलई ता थेंबोंग नंगसु वालोदब्रा आइना नहादगी चिंगनादुना लैरमबनी नंगना खंगलदी अमता आइंगोंदा हाइबियु काइदेनुदा आइदी खंगजदे मजाइबेमा आइहाक चलगे ngasiगidi फरी चलो अदुबु ता थेंबोंग नहाकसु खंगनबा होनबियु आइहाकसु खंगनबा होनगे नंग आइदी मरुकुमना लोइनसे हयेंग अमु मफम असिदा थेंगनसे थेंबोंगसु ममा मपा कमदौना लैखिदबनो खंगनिंगबना चेंगलैना हारिबा वाफम अदु यानिंगलमे थेंबोंगना वाफम अदु यारमे मरम पुंबा खंगननबा मखोय अनि नुमित असिदगी निंगथिना लोइनबा हौरकलमे चेंगलैना कोनुंगदा लैबा मतमदा ममा मपा ओइरिबा निंगथौ महारानीबु कुपना लोना सेने मरमदि ममा महारानीना निंगथौदा थेंबुंगी ममा मपागी वारी हौदोकब्रा थेंबुंगी वारी सानब्रा हाइना अदुबो निंगथौ महारानीदि नोंगमदा वारी सानबा उरमदे सानबा तारबसु लैबाकी ओइबा वारीना अनंबा साने सोमदसु मबोक पिसकता तत्तना थेंबुंगना नाकोइना ममा मपा कमदौना लैखिदबनो हाइना हंगी अदुबो मासु पाखुम असेंगबा अदुदि खंगबा ngamlamde चेंगलैगा थेंबुंगा मखोय अनि खक उनारमे आइनसु खंगनबदि तौबने अदुबो ngamdri इमा महारानी अमदि इपा निंगथौ मखोय अनिदि अतोपा लैबाकी ओइबा वारी खक साने अबोकनसु एंगोंदा हाइदो हाइबा याद्रे खंगद्रे करी मरम लेरमगदबनो नत्रगा कैसु मरम लेरमगदबा मानद्रेदा अदुमना हाइनु मरम अमदि लै हाइबा ai खंग यंगोय ngasi nongni asida nang ai unagumse numit mangani suba numita nang ai hainadabida mafam asida thengnase
ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯗ ꯐꯔꯦ ꯆꯠꯂꯣ ꯑꯕꯣꯛꯇ ꯅꯤꯡꯊꯤꯅ ꯍꯥꯡꯗꯣꯛꯄꯤꯌꯨ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯑꯩꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗꯒꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯦ ꯑꯗꯣ ꯇꯥꯊꯦꯝꯕꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯅꯍꯥꯛꯅꯁꯨ ꯌꯥꯕꯤꯌꯨꯀꯣ ꯀꯔꯤ ꯋꯥꯐꯝꯅꯣ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯆꯤꯡꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯅ ꯊꯦꯝꯕꯨꯡꯗ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯊꯦꯝꯕꯨꯡ ꯃꯤꯀꯨꯞ ꯈꯔꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯃꯅꯤꯗꯨ ꯂꯥꯛꯂꯦ ꯀꯩꯗꯧꯔꯦ ꯅꯊꯟꯇ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤꯁꯤꯅ ꯃꯅꯤ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯅꯣꯝꯇ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡ ꯌꯥꯝ ꯂꯨꯕ ꯊꯕꯛꯂꯣ ꯄꯥꯡꯕꯤꯒꯦ ꯀꯩꯅꯣ ꯌꯥꯝ ꯂꯨꯕ ꯅꯠꯇꯦꯗ ꯃꯅꯤ ꯑꯩ ꯇꯁꯦꯡꯅ ꯏꯃꯥ ꯕꯕꯥꯒꯤ ꯃꯁꯛ ꯈꯪꯍꯧꯗꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯑꯕꯣꯛꯇ ꯍꯪꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯑꯩ ꯆꯤꯡꯅꯕ ꯑꯃ ꯂꯩ ꯏꯃꯥ ꯕꯕꯥ ꯂꯩꯈꯤꯗꯕꯗꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯗ ꯑꯃꯨꯛ ꯅꯪꯅ ꯆꯤꯡꯅꯔꯤꯅꯣ ꯃꯈꯣꯏ ꯑꯩꯈꯣꯏ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯍꯥꯜ ꯑꯀꯣꯟꯒꯤ ꯋꯥꯅꯤ ꯀꯔꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯂꯩꯗꯨꯅ ꯅꯪꯅ ꯆꯤꯡꯅꯔꯤꯅꯣ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯕꯣꯛꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯗꯨꯗꯤꯅꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒ ꯅꯪꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯍꯥꯏꯗꯕ ꯑꯣꯏꯔꯝꯅꯤ ꯃꯁꯤꯗ ꯅꯪꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯊꯦꯝꯕꯣ ꯑꯩꯒꯤꯁꯨ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯏꯃꯥꯗ ꯅꯣꯡꯃꯇ ꯍꯪꯂꯨꯗꯦ ꯍꯪꯂꯨꯔꯒ ꯀꯩꯗꯧꯔꯨꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯤꯡꯒꯠꯍꯜꯂꯨꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯊꯦꯝꯕꯨꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯅꯤꯗ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯂꯨꯝꯅ ꯍꯥꯏꯔꯛꯏ ꯃꯅꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯦ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯕ ꯃꯥꯜꯂꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯀꯝꯗꯧꯅ ꯅꯪꯅ ꯈꯪꯂꯤꯅꯣ ꯑꯗꯨꯅ ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯑꯕꯣꯛꯅ ꯇꯠꯇꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯆꯥ ꯏꯕꯦꯝꯃ ꯆꯤꯡꯂꯩꯕꯨ ꯑꯩꯅ ꯕꯥꯁꯤ ꯇꯝꯕꯤꯕ ꯀꯣꯅꯨꯡꯗ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤꯒꯤ ꯃꯧ ꯃꯅꯤ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯐꯔꯦꯅꯦ ꯅꯪꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯕꯣꯛꯇ ꯅꯤꯡꯊꯤꯅ ꯋꯥꯗ ꯍꯪꯂꯁꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯦ ꯍꯥꯏꯅꯕ ꯄꯥꯎꯔꯧ ꯂꯩꯕꯅꯤ ꯑꯁꯨꯝꯅ ꯃꯅꯤꯒ ꯊꯦꯝꯕꯨꯡꯒ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯃꯕꯣꯛ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯇꯞꯅ ꯅꯤꯡꯊꯤꯅ ꯍꯪꯕ ꯍꯧꯔꯛꯏ ꯄꯤꯁꯛ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤ ꯀꯌꯥꯕꯨ ꯂꯣꯠꯁꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯅꯤ ꯑꯃꯗꯤ ꯊꯦꯝꯕꯨꯡꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯍꯪꯗꯣꯛꯂꯕꯗ ꯄꯤꯁꯛ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯦꯡꯉꯣꯏ ꯉꯁꯤꯗꯤ ꯏꯁꯨ ꯑꯅꯤꯗ ꯑꯕꯣꯛꯅ ꯋꯥꯔꯤ ꯑꯁꯦ ꯂꯤꯊꯣꯛꯂꯒꯦ ꯅꯍꯥꯛꯀꯤ ꯏꯃꯥ ꯕꯕꯥ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯏꯃꯥꯅ ꯃꯍꯥꯔꯥꯅꯤꯒꯤ ꯅꯪꯒꯤ ꯅꯄꯥꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯅꯤ ꯅꯪꯒꯤ ꯏꯃꯥ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯅꯃꯥꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯅꯤꯡꯊꯧꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯝꯃꯤ ꯃꯇꯧ ꯑꯗꯣ ꯃꯍꯥꯔꯥꯅꯤꯅ ꯈꯪꯂꯛꯄꯗꯒꯤ ꯅꯪꯒꯤ ꯏꯃꯥꯗ ꯁꯥꯎꯗꯨꯅ ꯃꯅꯥꯏ ꯃꯁꯦꯜ ꯈꯔꯅ ꯂꯣꯟꯅ ꯍꯥꯠꯇꯣꯛꯍꯟꯈꯤ ꯅꯃꯥꯅ ꯂꯩꯔꯕꯗꯤ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯣ ꯑꯐꯕ ꯋꯥꯈꯜ ꯈꯟꯈꯤꯗꯦ ꯅꯃꯥꯅ ꯁꯤꯈꯤꯕꯁꯦ ꯅꯄꯥꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯂꯛꯀꯅꯤ ꯈꯟꯗꯨꯅ ꯅꯪꯒꯤ ꯅꯄꯥꯕꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯅꯥꯏ ꯈꯔ ꯇꯧꯔꯒ ꯃꯥꯕꯨꯁꯨ ꯍꯥꯠꯍꯟꯈꯤꯕꯅꯤ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯤ ꯅꯕꯣꯛ ꯑꯩꯅ ꯏꯃꯧꯒ ꯏꯆꯥꯒꯕꯨ ꯀꯟꯕ ꯉꯝꯗꯦ ꯃꯈꯣꯏꯒꯤ ꯂꯃꯟ ꯈꯨꯝꯂꯨꯕꯁꯨ ꯑꯩ ꯉꯝꯗꯦ ꯀꯅꯥꯗꯕꯨ ꯑꯩꯅ ꯍꯥꯏꯖꯔꯨꯒꯅꯤ ꯌꯦꯡꯉꯣꯏ ꯃꯈꯣꯏꯅ ꯑꯩꯕꯨꯁꯨ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯥꯏꯕ ꯌꯥꯔꯣꯏ ꯈꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯤꯍꯟ ꯈꯪꯍꯜꯂꯛꯈꯤ ꯏꯁꯨꯒꯤ ꯈꯟꯗꯨꯅ ꯑꯕꯣꯛ ꯇꯨꯃꯤꯟꯅ ꯃꯤꯠꯀꯤ ꯄꯤ ꯀꯪꯗꯅ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯦ ꯂꯦꯜꯂꯛꯈꯤꯕꯅꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯃꯤ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯃꯃꯜ ꯂꯩꯇ ꯍꯥꯠꯇꯣꯛꯂꯤ ꯑꯉꯝ ꯑꯊꯧꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯅ ꯇꯧꯔꯤꯕꯁꯦ ꯈꯪꯂꯕꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯁꯤꯟꯈꯤ ꯃꯍꯥꯛ ꯊꯛꯈꯤ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯏꯃꯧ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤ ꯊꯦꯝꯕꯨꯡ ꯀꯞꯇꯨꯅ ꯀꯔꯤ ꯍꯥꯏꯕ ꯏꯁ ꯐꯠꯇꯦꯗ ꯊꯦꯝꯕꯨꯡ ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ ꯅꯪ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯏꯃꯥꯒ ꯕꯕꯥꯒꯒꯤ ꯄꯤꯁꯛꯅ ꯃꯗꯨ ꯌꯥꯗꯦ ꯑꯕꯣꯛꯀꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯈꯣꯏꯗꯤ ꯑꯉꯝ ꯑꯊꯧꯅꯤ ꯇꯧꯒꯦ ꯍꯥꯏꯕꯗ ꯇꯧꯕ ꯉꯝꯕꯅꯤ ꯑꯗꯨꯅꯅꯦ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯃꯅꯤꯅꯁꯨ ꯊꯦꯝꯖꯤꯜꯂꯛꯂꯝꯃꯤ ꯑꯕꯣꯛꯅ ꯍꯥꯏꯁꯦ ꯆꯨꯝꯕꯅꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯊꯦꯝꯕꯨꯡ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯕꯤ ꯆꯠꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯂꯛꯏ ꯁꯨꯔ ꯇꯥꯗꯦ ꯈꯣꯡꯂꯤꯕꯗꯣ
ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯤ꯫ ꯁꯣꯝꯗ ꯆꯦꯡꯂꯩꯁꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯋꯥꯐꯝ ꯄꯨꯝꯕ ꯈꯪꯅꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅꯗꯤ ꯆꯦꯡꯂꯩꯗ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯡꯂꯩ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯑꯗꯨ ꯎꯅꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯆꯦꯡꯂꯩꯗ ꯑꯣꯏꯅ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯗꯨ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯖꯥꯏꯕꯦꯝꯃ, ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ, ꯌꯥꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄꯤꯌꯨꯗꯣ꯫ ꯀꯔꯤ ꯋꯥꯐꯝꯅꯣ? ꯑꯩꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯣ ꯅꯍꯥꯛꯇꯤ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ? ꯉꯝꯂꯦ꯫ ꯊꯦꯝꯕꯨꯡꯅ ꯋꯥꯔꯤ ꯄꯨꯝꯕ ꯆꯦꯡꯂꯩꯗ ꯂꯤꯔꯝꯃꯤ꯫ ꯆꯦꯡꯂꯩꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁꯣꯝꯗ ꯃꯍꯥꯔꯥꯅꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯇꯠꯇꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯆꯦꯡꯂꯩꯅ ꯃꯃꯥꯡꯉꯩꯒꯤ ꯊꯧꯗꯣꯛ ꯑꯃ ꯇꯠꯇꯅ ꯍꯪꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯔꯤ꯫ ꯕꯥꯁꯤ ꯈꯣꯡꯕ ꯇꯝꯕꯤꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯃꯥꯡꯉꯩ ꯑꯩꯅ ꯏꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯗꯨꯅ ꯍꯥꯠꯇꯣꯛꯍꯟꯈꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯝꯗꯧꯅꯤ? ꯀꯔꯤ ꯍꯥꯏꯕ? ꯅꯆꯥꯅꯨꯄꯤꯅ ꯈꯪꯈ꯭ꯔꯕ꯭ꯔꯥ? ꯅꯪꯅ ꯅꯤꯡꯊꯤꯅ ꯍꯥꯏꯌꯨ, ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯗꯅꯕ꯫ ꯍꯥꯏꯗꯅꯕꯨ ꯀꯩꯗꯧꯔꯨꯗꯣꯏꯅꯣ? ꯏꯈꯪ ꯈꯪꯅꯔꯛꯑꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯍꯥꯠꯇꯣꯛꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ? ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯈꯔ ꯈꯟꯈꯣ꯫ ꯇꯟꯖꯥ ꯑꯁꯤꯗ ꯆꯦꯡꯂꯩ ꯆꯪꯂꯛꯏ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯊꯦꯝꯕꯨꯡꯁꯨ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯗꯤ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯅꯥꯏ ꯃꯁꯜ ꯀꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯁꯨꯝꯅ ꯆꯦꯡꯂꯩꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯀꯔꯤꯒꯨꯝꯕ ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯆꯥ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯗ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯅꯔꯛꯑꯣꯏ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯍꯥꯛꯁꯨ ꯇꯥꯕꯤꯌꯨ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯏꯃꯥꯅ ꯃꯤ ꯅꯦꯛꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯑꯍꯜ ꯑꯅꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯏꯃꯥ ꯏꯄꯥꯅ ꯈꯟꯊꯍꯧꯗꯕ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯅ ꯌꯦꯡꯉꯨ, ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯤꯕ ꯏꯃꯥ ꯑꯃꯗꯤ ꯏꯄꯥꯅꯤ꯫ ꯅꯆꯥ ꯑꯩꯕꯨ ꯍꯤꯡꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯂꯩꯍꯟꯅꯤꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯑꯁꯦ ꯅꯨꯄꯥ ꯑꯁꯤꯗ ꯂꯨꯍꯣꯡꯕꯤꯔꯣ, ꯑꯗꯨꯒ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯝ ꯇꯪꯈꯥꯏ ꯑꯃ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯕꯤꯌꯨ꯫ ꯃꯁꯤ ꯌꯥꯔꯕꯗꯤ ꯑꯩꯍꯥꯛꯁꯨ ꯍꯤꯡꯒꯅꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯅꯁꯨ ꯏꯃꯥ ꯏꯄꯥꯒꯤ ꯅꯔꯥꯜ ꯄꯨꯝꯕ ꯉꯥꯛꯄꯤꯔꯒꯅꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯃꯨꯟꯅ ꯈꯟꯊꯔꯨꯔꯒ ꯃꯆꯥꯅꯨꯄꯤ ꯆꯦꯡꯂꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯜꯂꯒ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯑꯌꯥꯕ ꯄꯤꯔꯛꯄꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩ ꯏꯃꯥ ꯏꯄꯥꯒꯤ ꯊꯋꯥꯏꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯟ ꯊꯨꯝ ꯑꯁꯤꯒ ꯃꯟꯇꯤꯛꯅꯕ ꯄꯥꯝꯖꯗꯦ꯫ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯅꯔꯥꯜ ꯑꯗꯨ ꯌꯥꯖꯕ ꯈꯪꯖꯕ, ꯃꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯖꯔꯦ꯫ ꯑꯗꯨꯒ ꯃꯖꯥ ꯏꯕꯦꯝꯃꯅ ꯑꯩꯒꯤꯗꯃꯛ ꯑꯁꯨꯝꯅ ꯏꯇꯦꯡ ꯄꯥꯡꯕꯤꯕ, ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯪꯍꯟꯕꯤꯕ, ꯃꯁꯤꯃꯨꯛ ꯑꯩ ꯑꯄꯦꯟꯕ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯩꯍꯥꯛꯇꯤ ꯌꯨꯝ ꯄꯥꯟꯖꯔꯔꯣꯏ꯫ ꯑꯕꯣꯛꯀ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯔꯒꯦ꯫ ꯑꯩꯍꯥꯛ ꯆꯠꯂꯒꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯆꯦꯡꯂꯩ, ꯅꯍꯥꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯊꯦꯝꯕꯨꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯆꯦꯡꯂꯩ ꯊꯦꯝꯕꯨꯡꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯁꯨ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇꯕ ꯄꯦꯜꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯃꯕꯣꯛꯀ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯄꯥꯝꯗꯦ꯫ ꯑꯔꯪ ꯑꯔꯥꯛꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ, ꯂꯩꯕ ꯌꯥꯔꯣꯏ꯫ ꯂꯟ ꯊꯨꯝꯗꯒꯤꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯂꯟ ꯊꯨꯝ ꯐꯅ ꯌꯥꯝꯅ ꯄꯤꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ꯫ ꯊꯦꯝꯕꯨꯡ ꯃꯕꯣꯛꯀ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯃꯈꯣꯏꯒꯤ ꯂꯥꯏꯔꯕ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯆꯦꯡꯂꯩꯁꯨ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧꯅ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯕꯤꯈꯤꯔꯝꯃꯤ꯫ ꯆꯦꯡꯂꯩꯅ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯗ ꯂꯨꯍꯣꯡꯈꯤꯔꯕꯁꯨ ꯃꯈꯣꯏꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯄꯤꯁꯛꯀꯤ ꯃꯇꯦꯡꯗꯤ ꯑꯗꯨꯃꯛ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ
ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯄꯤꯁꯛꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫